Hauzik Laurok Pantha Yorakpasida, Chinga Nakana Laiba, Local Singa Changduna, Low Lok Nabatabak Tobada, Micham the Attack Toba, Hibasina, Terroristing Honabi Matodang Oivana, Kulai Piba Terroristing Chingtak Tegi Kaptara Kadra Kana, Kiduna Lighting a Jedakta, Imphal West District, Lamsang Gendrugi Manung Chanba, Patsoi Police Station Konba, Sangai Tel Makaleka Local da. Patsoi Police Station ki OC Inspector Sunil na lamzing duna police personnel singna lawlok liba khunja singgu ngak senbe ki thabak chathaba hokre Jingkhong singya da law uriba lawmi kayana lawlok pa yara roidra haina wana leiringai tanja sida ngasidagi state force amadi central force singna ngak senduna lawye ba hawan khibani lawlok pa duda saruk ya khiba Sangaitel youth sporting club ki president LB Mol Meitaina pangmi sing da hai May ahum dagi kanghaudana horakiba kanglup anigi irang asida loizing loyada laidiba ichilinau singna law uba yadana lairambadagi laidiba state force amadi central force singna ngak senbiba asida security force singbu thagatli loinana Sangaitel khaktana tana red zone oidiba mafam singdasu ngak senbigi thabak jathabiyu haiki Amaromda hiram asigi matangda notice window ge news reporter Nong Thombam Johnson dagi paudam ama tabisi अखोइना हौजिक लेजरिबा मफम मसे संगाइथेन मखा लेकाय हाइबा मफम मसिदनी मफम मसे अखोइगी पासोई पुलिस स्टेशन कोनबा मफम मसिदनी अदुबु हाइबा मफम मसे कुकीगा याम नगना लेबा जगा मनि कुकी नसिंग मथक्ता लेइनी अदुबु उलकोन नसिदा कोइ स्टेट की पुलिस पर्सोनेल सिंग अमदि सेंट्रल पुलिस पर्सोनेल सिंग लौसी निंथिना लोक यानाबा कोइ ngak senuna leiri security forcing na ngak taba taraga de kogi kuki singna kenoma kapthara kogi chang asi asukimetik chance wangi haitare adubu security forcing na ngak laga koi low si ubani tawdam jariba nongthomam Johnson Sangaitel Makha Lekai newtv news